December Mapandagi, National Reconsolidation Month, Kangladagi May Loraga Hogadori, the Miam Matensu Nira, United People's Front, UPM Salaga, Thaa Amazonani, where Amuhana, Kun Takrushi, Haba, Pandam Galuna Chamaga, Modraga, Nitui Shubani, Marina Thaa Chupna, December Mapandagi Horaga, January Mapan Boda, Tuan Basidia Topa, Hozaida, at the Gateto from Singda, the Jalapur, the Leriba, Kasargi, Leriba, the Gambir Singi, Pelesta, the Ateleba, Mayam Sing, Baruina Koi, Maintain the Kunda from Sing Habitai, no risky Leriba, from Sing Sida, Chatlakanda, Madugi Leriba, Kubum Samjanba, the Gimmi Pumpang Topa, Kari Toga the Heba, Kari Loka the Heba, Semin Sajaganta Mayama, Reli, Chapama, coming the Gitorum near Koi, PM Nasilaga Pangthokadaba. Haziki situation is that Lady situation did the Chujai Ta Kraba, Adumate Sing Sigi, Awa Ana, Mayam Si, coming Narakanda Kari, the Wata Habigatumba, National Reconsolidation Month, Pangthokadaba. Masiki one talk say Kari, Ogani Maruina Koi, UPM local labor, Kungtang Sida, Kari of Tamini. Masi Handang Ahan Basunate, Aduga, Sahika, among the Gi. Akoi Baroina Manipur dagi Horak Manipur dagi Horaki Bahatai Kunda Kiba Akoigi Pangal Singh or Maitei Singh Akoi Sam Havada Masiam Nuksiba Mana Akoi Manipur gi the Horaki Lamdam Sigi Tongan but unique over culture Aduga Makoi culture the person had the Manipuri Pangan si Holy High Pangal Legacy High Pangal Maitei Pangal Singh si Akoi Mayam Nalima Kangari Duni Aikoi lining scene Islam Talabasu Masi Manipuri how to get talk to community money a Maitei Pangal Haiba community of the Malayang Mafam da Christian Sapalam the Late, Pakistan the Late, India Mafam the Late, Aduga my Turkey the Late, and the Maitei Pangal Haiba say Manipuri Aikogi Furu Wait of Bani, Aduna Manipuri Ngangba, Akogi Islam Salagasu Manipuri how does the Lakpa Manipuri Maitei Imasing Maitei Nupising Asigi. Sagda Nauda Oiba, Atumba community money, Highway Posilay, Aduna, I know Masi Panjabi Maramdi, Aikogi, Asamda, Tipurada, Tongan Mopunda Leba, Akogi, Kunda Kraba, Manipuri, Horokiba Mayam Sing as Punsan Nabagi, Tasan Nabagi, Punna, Masigi Sakane, Hana, Hibase, Masi Yam Napay, Hana, Aina Kali, Adu Masida, Aikoina, May Singna, Anitona Kaidoko Deribase, Manipuri Sing Punjanba, Haibaga. Maitei Mayam Sing Punjanba, Haibaga, Anisi, Nakan Oina, Ani Tonga Masi, Aquina, Katambagi Tangai for the Womalay, Haibadika in Haikanda, Manipuri, Haibagi idea, Sidi, Akoi Manipur labor community, Manipur Haiba and territory, Siki Manung de Laiba, community Mayam Sing, Asiki, Apunba, Atubu, Aquina Manipuri, Haidra Laidrini, Aduna Masajda, Akoi Tankul Suyaudini. Wrong way you out to any, Kabui you out to any community control the idea of we the people of Manipur, Haibakan says that Madugi Apunba Manipur Gioba community ma'am sing said Masiki Madugi Apunba any Akoina Samna Haibada Tankul Singsi Manipuri Horopani Adu Tankul Singsi Nagaland the labor Tankul or Assam the labor Tankul or even Atopa Mapam Singda some like the Bangladesh Tankul Lay Haiba Pau Tadik or the Wu. Aikoi Manipuri Horiba community since I take a Tangatabita, Aikoi labor community couldn't Mapana Layum since Apunba unification Nama or Akoi cultural Gioba Apunba, Peligla Mama Seminabagi, Adumba, Posidi Akoyamna Pay, Adubu Natabida, Akoina Tonganba, Masi communication Amala Manipuri Hayakanda, Akoina may take a Tagi Oina, Kanbagi Wakalonda, Tatabida. Adugi potu oira mohene sukali madusu nati na khali samna haibada adugi potu da akoina mek sengna thamba oirgadi amna phai samna Burma da tariba maitei mayam am lei Manipuris mayam am lei pangan sing lei Bangladesh da lei aduga Assam da Tripura da Assam da bioi lak manga lak ani makhai hena pangan sing su lei aduga maitei sing su lei ba mayam sing se pula punsan na akoi haurfam Punminariba Akoigi Lariba, Kanglay Racing High Tire Mayam Sing Si, Amukanda connection number Toba, Aduti Yamna Pay, Adu Anise, Aquina Manipuri Haibagi poses that Aquina may take a tongue salamaga, Natragana, Atopa Pangan Sing Yorum the Target,
adu oirgana tasengna mayek sengna aikoigi maitai ki oiba solidarity ama tawbani haina adum thabiba aduga Manipuri ki oiba unification gi aina oirgana Manipuri community mayam sing gi oiba wafamda thabak tawbagi wafam ama mathau taba lei haibiduma ai masing matang thamjani aduga hoi akoi Delhi maitai coordinating committee na su akoigi masida akoi Tripura da leiba maitai sing Assam da leiba maitai sing adu hojiki oinadi akoigi kanoda kari Nagaland da leiba Meghalaya da leiba adugma mayam ama Delhi da leiba maitai mayam gi apun platform oina hojiki oinadi lei aduga akoigi oina su akoigi Manipur gi oiba apunba Manipuri community mayam gi oiba apunba platform ama kakchu akoi masigi tangai phataba lei haiba wafam se akoi hajik chu khanari aduga Delhi maitai kore masina lan sina akoi maitai singda atamnana attack torokpa Bharat Sarkar ga manaraganda kukila lawusingna front la aga akoi Bharat Sarkar na maning da back toraga kukila lawusing se makoi na paisa pidana tolo pidana sahi kaya ama sengbalakpa Assam Rifle na makoi ga laiminaraganda makoi da akoi hatred mayam ama campaign torakan animaksi masagi Manipur si mase tanaw hanabadasu Assam Rifle na sawo role lawba aduga amuk kuki gi elite force mayam singsina su makoi gi oiba laiba ama semnabagi muk leibinina makoina Assam Rifle da mateng pangsilaga maitai singsi takhainabagi thabaksina moina tawba dumaina moisi animaksi by vested interest anisi punna punjinara kanda torokpo attack ni handaki se kuki khatana tawbusinate India Assam Rifle khatana Indian Army Security Forces khatana tawbusinate masi anigi leiba combined force amana aikoigi Manipur si thugaina honabada Manipur thugai ge hairagadi Manipur khwaidagi strong oina kangadoriba community si kanano haibidi maitai ni aduna maitai singsi hana makhu thudekpa ma changi hairaka masi collaboration tawraga tawrapu attack ne na akhangai singna mayam ama hainai duni masi ai khatan haiba nate masi mayam na loi uraba khangnaraba adubu aikoina sonbadagi communication watpadagi malengi miyamda aikoina tawriba lanse masi Bharat Sarkar na sponsor tawba or organize tawba or masi indirectly masi gi posi irang si tholaga masi tanaba tawuni haibasi aikoina mayexing na haiba watpadagi mapani mising na khangdaba hajibok mayexing na khangdaba yawi adu DMC sinagi mayexing na press conference khudimang hanadagi dum hai Bharat Sarkar na makoi yam chawba khud yawi masi state sponsored violence ni Delhi organized violence engineered violence ni maramdi laiba security forces singase Manipur kanana bagi dawta laiba nate Manipur si mase tahalakanda moina Manipur si kahan basu nataba pujanhan basu nataba tokhai na akoi kuki su tongaba moigi kanomda du pasasum pithaba administration am tawba sakhonaba sinba akoi tampaktana maitai singi sangai festival haibisigi wakalon mayam singi asidagi lakpa poni haidana akoina mayexing na haijari baduni aduna ngasagi haibiriba potuni akoina masigi laiba pose aruba lani masi aduna akoi Manipur gi maitai sing ki mathakta attack torpa lansu oibanina akoi maitai gi laiba fruit ase masi Manipur kangadauni adu malem masi samai maitai sumna khaki tampaki valley khatada taboina kuki propagandist kayana kana hai ku masi nate amoromda maitai haibase Burma dasu taba akoi gi Bangladesh su taba kasada tongan mafam singse da hanadagi yam paksina taramba community amani jati amani haiba moongda aikoigi UPM na sakadurbe agenda sida sapiba ngamaga sapiragadi madu yamna phayena khali akoina su Manipur Maitai People Convention tawba kanda malengi miyam da haise aikoi Maitai se sumna khaki makoina toina haiba 2000 square kilometer gi manung sida laibani haibase aranba wani masi aikoi gi leiba convenience gi matungina matamgi matungina aikoina tampaki lamsing tajagi bataraga su Manipur gi singlaiba oiba lam asigi mamangdagi samna haibada saite kuntakpa matamda saite kuntakpagi matamgi mamangdagi tarabani Maitai mayam ama samna tari sai chamga satru chanipan maina akoigi Assam da leiba akoi members sing akoi da haiba kanda saite Burmese na Manipur attack tawre haira kanda Maitai mayam amana akoi kasada lei haise land dudagi sakhiba nate masilasu akoi da khanba akoi gi conception da akoi na ngang oi ngai da natraga akoi na khangdabada akoi si saite kuntakpadagi chengibadagi Maitai si Bangladesh da natraga atai tai da tabane ne hek lana mi sing na haibi yawi madu nate gambir sing na satringai da
ꯆꯍꯤꯁꯦ ꯀꯨꯟꯇꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯩꯇꯩꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯕꯔꯥꯛ ꯚꯦꯂꯤꯒꯤ ꯂꯝꯗꯝꯁꯤꯡꯁꯤꯗ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯝꯃꯕꯅꯤ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏ ꯃꯈꯣꯏꯗ ꯑꯩꯈꯣꯏꯁꯦ ꯆꯩꯇꯦꯛ ꯈꯨꯟꯇꯥꯛꯄꯒꯤ ꯃꯇꯨꯡꯗ ꯍꯦꯛ ꯆꯠꯄꯅꯦꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯅ ꯍꯥꯏꯕ ꯇꯧꯒꯅꯨ ꯃꯔꯝꯗꯤ ꯒꯝꯚꯤꯔꯁꯤꯡ ꯍꯥꯟꯅ ꯂꯥꯛꯑꯒ ꯂꯥꯟ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯆꯠꯄ ꯃꯇꯝ ꯑꯣꯜꯔꯦꯗꯤ ꯃꯇꯝꯗꯨꯗ ꯈꯨꯟꯗꯥꯔꯒ ꯂꯩꯔꯕꯅꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯂꯥꯟ ꯆꯠꯂꯒ ꯇꯧꯔꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯈꯪꯕꯁꯤ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯖꯤ.ꯑꯦꯝ.ꯁꯤ.ꯁꯤꯒꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯒꯤ ꯑꯁꯥꯝꯗꯒꯤ ꯀꯣꯔ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯤꯀꯣ ꯑꯗꯨ ꯃꯈꯣꯏꯅ ꯇꯣꯏꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗꯒꯤ ꯈꯪꯖꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯔꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯃꯩꯇꯩꯁꯤꯡꯗ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯣꯔ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯁꯦ ꯃꯩꯇꯩꯅ ꯇꯥꯔꯤꯕ ꯂꯝꯗꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯛ ꯁꯟꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯁꯤꯂꯦꯠꯇ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯜꯆꯔ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯡ ꯑꯁꯤꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯩꯇꯩꯁꯤꯡꯁꯦ ꯍꯥꯟꯅꯗꯒꯤ ꯇꯥꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯆꯍꯤ ꯈꯨꯟꯇꯥꯛꯄꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯗꯒꯤ ꯍꯤꯜꯒꯤ ꯃꯐꯝ ꯈꯔꯗ ꯕꯔꯃꯤꯁꯅ ꯑꯣꯀꯨꯄꯥꯏ ꯇꯧꯈꯤꯕꯗꯒꯤ ꯑꯩꯈꯣই ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯝ ꯊꯩꯗ ꯌꯥꯗꯕꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯣꯔꯤꯖꯤꯟꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯠꯄꯤꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯤꯗꯩꯁꯤꯗ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯁꯦ ꯁꯨꯞꯅꯈꯛꯀꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯅꯠꯇꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯥꯏꯂꯦꯟꯗ ꯃꯦꯟꯃꯥꯔꯗ ꯑꯗꯣ ꯑꯁꯥꯝꯒꯤ ꯃꯅꯨꯡꯗꯁꯨ ꯑꯁꯥꯝꯗ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯑꯃ ꯌꯥꯎꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯃꯄꯥꯟꯗ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯃ ꯄꯤꯕꯤꯕ ꯉꯝꯃꯒꯗꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤꯅ ꯈꯟꯖꯩ ꯌꯥꯝ ꯐꯖꯕ